Hana UPA gi matamda haudokiba flagship program ama oiriba Mahatma Gandhi National Rural Employment Guarantee Act Mgnrega bu handak BJP gi Prime Minister Narendra Modi na luchingba lengak asina Viksit Bharat G Ram G haina maming on lagani haina parliament bill puthokduna honarakiba adubu yaningdaba fongdokladuna Mgnrega kangadabani haina India pumbada AICC na changsileba Khongjang gi sarukama oina ngasi Thoubal District ki Heirok-Ta Khongjang Lampakta Congress ki CHANGSINKHRE Wakat Khongjang CHANGSINKHRE Manipur Pradesh Congress Committee na ngarang Manipur gi district khudingmakta Mgnrega gi ek hongba yaroi Khongjang gi lairaba miyam gi hakkan gadabani haina Khongjang changsinaba tha asigi tang 10 dagi lauthokibagi matungina ngasi Heirok Block Mahila Congress Committee amasung Thoubal District Mahila Congress Committee anina punna sinduna Mgnrega Bachao Sangram gi Khongjang adu changsinkhibani Wakat Khongjang aduda Safe Mgnrega Respect Father of the Nation Mahatma Gandhi Mgnrega Muthatkano Mgnrega Legal Right Hands Off Mgnrega We Oppose Renaming Mgnrega No Amendment No Renaming Mgnrega Must Stay haibana jingba placard sing sizinakhibaga loinana kholau kaya su lauki Khongjang aduda saruk yaraduna Manipur Pradesh Mahila Congress Committee gi President oiribi Mutum Sharma na fongdorakibada chahi kayagi mamangdagi leibak asigi laitalairaba imung kayagi miyambu constitution na piriba makhoigi hak sing adubu Mgnrega na fanghanduna lakhibani adubu handak BJP na luching balanga kasina adugumba miyamgi hak sing adubu amadi hana chanaramba kanglon kayabu thugaiduna Mgnrega bu thupsinaba parliament bill puthokduna VB G Ram G haina ek onnaba honarakiba si yamna laibak thibani bill asigi mayokta lebak sin matungna Congress Party na Khongjang changsiliba si aikhoi Congress Party gi oijanaba tongjanaba tawbanate masi lebak asigi laitalaira miyamgi damakni haiki masida sunatana India gi paisa da hapliba lebak asigi Father of Nation haina sakhangnariba Mahatma Gandhi gi photo bu selyekta gi lauthoklagani hainarakpa si aikhoina yaba ngamloi Masi aikhoina matang matam chana thinghauna bagidamak ngasigi asigumba Heirok Block Mahila Congress Committee amadi Thoubal District Mahila Congress Committee anina sinduna Khongjang ngasi changsinbani haiki Khongjang aduda district amasung Heirok Block Mahila Congress Committee gi thaupubi sing amadi thaumi kayana sarukiyaduna Mgnrega gi Maming Hongba amadi hanagi kanglon kaya hongdoknaba hotnarakpabu yaningdaba wafam sing fongdoknarakhi Adiki maming palle haina saurira moina tawrise Madai the Kana Hai the Sikiskim Maka the Pigi Bakana was sing some Kangbio Hibanida. Adu did not on to Onzinga on to Gonzinga, the Moina Toleba Maming the Panbu, we guys put it Paninde, I'm saying I have that. Adiki was it a Quigi Kusuman Hire Matam Zana Piroy. Taugudu Tabaxi contractors in the Sinarani Hire. Adiki state na 40% of beer Taurani Hire payment. Center Digi, I am Bahana Toromam. Pura totally change sama lak pa haitare ko sige against ne ba koina to ise system change to we are hana leirami ba magi niyom singdo dum kaidana dum thambiu Mgnrega gi maming onthokani haina tawri bodo adu onthok pa yaro haidone ko ise mahila na nation wide oina changjalapani mahila congress na ngasi mofam stage ta koi gi Heirok Block Mahila Congress Committee amadi Thoubal District Mahila Congress Committee anina organize tawri hairaga hairiba niti niyom ase BJP na tawrokli bo mong si against te koi protest tawbani Punamaki Kolau say, Tabu, Congress Party ki kana banati koina masi Hongbayaro system Hongbayaro and Haida even say, Prasasing Panchayat Maru in a Panchayat ki area the lady of Prasasing say, one laser sing to music to get them up the neighbor, the Koina Masi Law,